กับซ้ำบดใช่ไม่จับเข้ากันเลยเถอะmasih ꯏꯆꯦꯒꯤ ꯁꯨꯃꯥꯡ ꯑꯍꯩꯅꯕ ꯑꯁꯇꯥ ꯇꯧꯁꯟꯅꯕ ꯀꯟꯅ ꯇꯧꯔꯤꯕ ꯑꯗꯨꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯑꯗꯨꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨꯒꯤ ꯆꯧ ꯍꯧꯕꯤꯒꯦꯅ ꯇꯧꯔꯤ ꯆꯧ ꯐꯨꯠꯂꯦ ꯑꯩꯒꯤ ꯐꯛꯂꯥꯡꯗ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯣꯏꯖꯔꯦ ꯑꯗꯨꯗꯤ ꯆꯧꯁꯦ ꯑꯩ ꯃꯌꯥꯝ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯈꯔ ꯍꯦꯛꯑꯅꯤ ꯑꯗꯨꯒ ꯍꯧꯔꯒ ꯆꯥꯃꯤꯟꯅꯔꯅꯤ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯍꯧꯋꯦꯕꯀꯣ ꯉꯔꯥꯡ ꯍꯧꯕꯗꯨꯁꯨ ꯍꯥꯎꯋꯦ ꯍꯥꯏ ꯉꯁꯤꯗꯤ ꯎꯠꯂꯒꯦꯅ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯍꯧꯕꯅꯦꯕ ꯀꯔꯤꯝꯇ ꯊꯥꯛꯇꯕꯤꯗ ꯃꯆꯟ ꯀꯔꯤ ꯀꯔꯥ ꯆꯤꯛꯀꯟ ꯌꯦꯔꯨꯝ ꯀꯔꯤꯝ ꯊꯥꯛꯇꯦ ꯑꯗꯨꯝ ꯚꯦꯖꯀꯤ ꯑꯣꯏꯅ ꯇꯧꯔꯦ ꯚꯦꯖ ꯆꯧꯃꯤꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯎꯠꯂꯛꯀꯦꯅ ꯑꯩꯅ ꯃꯌꯥꯝꯗꯣ ꯎꯠꯀꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯔꯦꯀꯣꯔꯠ ꯇꯧꯕ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯤ ꯑꯩ ꯍꯋꯥꯏ ꯀꯩꯀꯥ ꯈꯔ ꯍꯦꯛꯎꯈꯤꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯇꯦ ꯀꯣꯕꯤ ꯂꯩꯇꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇꯦ ꯎ ꯃꯣꯔꯣꯛꯅꯦ ꯁꯤꯗ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔ ꯄꯥꯜꯂꯦꯕ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯀꯩꯅꯣ ꯈꯔ ꯍꯦꯛꯀꯦ ꯑꯅꯧꯕ ꯈꯔ ꯍꯦꯛꯀꯦ ꯑꯩꯉꯣꯟꯗ ꯂꯩꯍꯧꯔꯤꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯁꯨꯒꯨꯝꯕ ꯑꯅꯧꯕꯁꯦ ꯈꯔ ꯍꯦꯛꯇꯣꯛꯀꯦ ꯑꯩꯈꯛ ꯊꯥꯞꯄꯒꯦ ꯑꯗꯨꯒ ꯇꯧꯔꯒꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯈꯔ ꯇꯧꯔꯒ ꯁꯤ ꯌꯥꯔꯅꯤ ꯂꯧꯈꯠꯂ ꯊꯝꯃꯒꯦ ꯁꯤ ꯆꯧ ꯂꯩꯔꯦ ꯆꯧ ꯄꯦꯀꯦꯠ ꯑꯆꯧꯕꯗꯨꯃꯒ ꯃꯆꯥꯗꯨꯃꯒꯅꯦ ꯊꯥꯎ ꯁꯥꯍꯜꯂꯦ ꯆꯧ ꯍꯧꯈꯤꯕꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯍꯧꯖꯤꯜꯂꯦ ꯁꯤ ꯆꯥ ꯉꯥꯡ ꯂꯣꯜꯂꯦ ꯁꯤ ꯂꯩꯔꯦ ꯚꯦꯖꯤꯇꯦꯕꯜꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯑꯐꯪꯕ ꯍꯋꯥꯏ ꯕꯤꯟꯁ ꯀꯩꯀꯥꯁꯦ ꯐꯖꯅ ꯉꯧꯔꯅꯤ ꯑꯗꯨꯒ ꯁꯦꯝꯃꯅꯤ ꯊꯣꯡꯉꯅꯤ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯇꯤꯜꯍꯧꯒꯁꯦ ꯃꯈꯥ ꯊꯝꯈ꯭ꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯃꯄꯥꯟꯗ ꯃꯣꯏꯒ ꯄꯨꯂꯞ ꯄꯤꯖꯔꯒꯦꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯂꯞ ꯄꯤꯖꯔꯒꯦꯅ ꯑꯩꯅ ꯁꯦꯝꯃꯦ ꯁꯦꯝꯕꯁꯦ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯀꯦꯃꯦꯔꯥꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯍꯩꯇꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯔ ꯊꯝꯅꯤꯡꯕ ꯑꯩꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯛꯑꯒꯦ ꯌꯥꯝ ꯂꯥꯏꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯎꯁꯨ ꯍꯥꯎꯅ ꯁꯦꯝꯈꯤꯕꯩ ꯋꯥꯅꯤ ꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯩꯅ ꯀꯣꯕꯤꯁꯨ ꯂꯩꯇꯦ ꯍꯤꯡꯒꯣꯜꯕꯨꯗꯤ ꯆꯥꯎꯋꯦ ꯀꯣꯕꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯀꯣꯕꯤ ꯂꯩꯇ꯭ꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯇ꯭ꯔꯦ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯈꯔꯗꯣ ꯍꯦꯛꯎꯔꯦ ꯑꯗꯨꯅ ꯑꯩ ꯉꯔꯥꯡ ꯐꯛꯂꯥꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯐꯛꯂꯥꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯟꯅꯗꯩꯗꯤ ꯁꯤꯅ ꯐꯤꯕꯝ ꯈꯔꯗꯤ ꯐꯔꯝꯃꯅꯤꯗ ꯃꯌꯥꯝ ꯐꯗ꯭ꯔꯅꯦ ꯎ ꯃꯣꯔꯣꯛ ꯑꯅꯤꯕꯨ ꯊꯥꯛꯆꯜꯂꯦ ꯉꯔꯥꯡꯗꯤ 3 ꯊꯥꯛꯄꯅꯦ ꯉꯁꯤꯗꯤ 2ꯈꯛ ꯊꯥꯛꯑꯒꯦ ꯑꯗꯨꯒ ꯊꯥꯎꯗ ꯇꯥꯎꯕꯅꯤꯅ ꯊꯨꯅꯁꯨ ꯑꯗꯨꯝ ꯃꯨꯜꯂꯦꯕ ꯑꯗꯨ ꯁꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯁꯦ ꯆꯧ ꯍꯥꯏ ꯆꯧ ꯑꯅ ꯉꯧꯕꯒꯤ ꯆꯧ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯆꯧ ꯃꯩꯇꯩ ꯆꯧꯅꯤ ꯑꯩꯅ ꯍꯧꯖꯔꯤꯕꯁꯦ ꯃꯌꯥꯝ ꯅꯣꯏ ꯁꯨꯃꯥꯏꯅ ꯉꯧꯕ ꯑꯃꯨꯛꯐꯥꯎ ꯌꯥꯎꯖꯔꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯇꯣꯉꯥꯟꯅ ꯉꯧꯕꯒꯤ ꯏꯁꯇꯥꯏꯜꯁꯦ ꯇꯣꯉꯥꯟꯅ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯗ ꯉꯧꯕꯒꯤ ꯏꯁꯇꯥꯏꯜꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦꯅ ꯑꯩꯅ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯔꯝꯃꯒꯦꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯊꯕꯛ ꯁꯨꯕꯅ ꯆꯤꯅꯤ ꯈꯔ ꯌꯥꯝꯍꯜꯂꯣ ꯍꯥꯏꯕ ꯑꯩ ꯅꯍꯥꯟ ꯆꯤꯅꯤ ꯌꯥꯎꯗꯕ ꯆꯥꯎꯕꯩ ꯀꯥꯟꯅꯕ ꯑꯃ ꯍꯥꯏꯔꯛꯎꯔ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯗꯇ ꯎꯍꯟꯅꯤꯡꯗꯕ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯀꯩꯅꯣꯁꯦ ꯁꯤꯟꯁꯦ ꯎꯍꯟꯅꯤꯡꯗꯕꯁꯦ ꯏꯁꯥ ꯆꯥꯎꯕꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯤꯃꯗꯤ ꯀꯥꯟꯅꯔꯦ ꯏꯁꯥ ꯆꯥꯎꯕꯒꯤ ꯁꯥꯎꯅꯤ ꯀꯣꯜꯂꯤꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯇꯧꯔꯤꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯆꯥꯃꯁ ꯑꯃ ꯊꯥꯛꯀꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇ꯭ꯔꯅ
lucky number Seki hay chi chậu cái nó số sa pani cái em hấp rồi số sa pani 어두가 양만들 양만들 내 통과 앞가니 좀 먹으러 그래 러시아게 마음 듣지 신호 많이 들어가 좀 마침이야가 마침 나 뭐들 한데 양만이나 비자라게 싸 볼라게 가시디 Phải không bay không bị đâu Phải không bay không bị đâu Lên mà ra Một taruk taret kì Lên đâm cho lèo đi bây giờ bông à Sare, sane, pasu sare Sare yang ghé xem học cái好啊。cái thác tại bịt hiện chú thác te yếm chú thác te hawai sang bên nè tiếng gang mà rồi nè cái chấm phút hawai kharam nè 얘도 한 개고 저랑 거의 딱 그래 Boris ngarang nga sika na hele ha ba ngarang sika na hele ngarang đi học tiền sa sa na tu ti mẹ mai su lo chala ke ai đi sa ba mẹ ngi có được tổng phim của nên có anh chỉ lôi lại cái mà tăng sai ta video xe pháo ấy ăn nó xí đi cái nào happy birthday kia cha rồi nó đã đang cha cái ra bởi vậy happy birthday tao tôi đó happy birthday to you tao đó xe sao luôn happy birthday to you happy birthday to you Lan bro mai sẽ cái máy sắc tuyệt vời cho luôn đi năng là chùm bà very good